Joint Tribe Council na Kuki Singi Matakta Non Cooperation ki Khongjang Laktokri Kangpokpi District ki Ereng Naga Khul Kuki Kulai Paibisina Amang ata thuan batana khulgi memorial stone da Kuki Len haina Islamba Kulai Pai duna laklaga khunja sing da aki ekang pi hiba thong Joint Tribe Council Manipur JTCM na akan mamong na condemn tawbaga loinana council asigi jurisdiction manungda Kuki sanglakpada athingba thambadana tana makhoigi mathakta non cooperation ki khongjang sangsinanaba warep lokri council asigi nan pangthokiba mifamna warep singasi laukibani loinana mifamna irengkhul gi thawdok ki matangna kupna khanaraba matung Kuki Kulai paibisingna naga miyam na satharakli thong kaya asina maram oiraga naga miyam gi punsi ngak senanaba dignity amadi security gi damak yenglaga council asigi jurisdiction manung maktada Kuki sangbada athingba thamnaba warep lawbani haina siol amada phongdorakli council gi maikai digi naga miyam na makhata na Kuki singna non cooperation ki khongjang sangsinana basu khangaladuna nomgi tangai phadaba polam sing yauna atai polam amata Kuki sing laidaba amadi makhoida yondana basu khangali loidana makhata bu notice na thoktriba phaw social economic yauna atai mari amata Kuki ga thamdana basu naga miyam na khangali Kuki amasum naga miyam ani gi marakta yasinaba ma puraktriba phawba Kuki gi mathakta thamliba athingba sing asi adumak satnagani haina su khangali amaromda erengkhulda Kuki Kulai paibisna sathaki thong adugi mayokta ngarang su khul si phawduna satliba kangpokpi amadi su champur ani phawnaba lambi matam kaktana thingbai khongjang sangsili Kangla Pawgi editorial myamna thamjari hui angaoba ka pangkhaknaraba lamen tuenba sing kanana laksin gadoribagi Haurapam Kangdaba Michel Lamen Tuenba Singna Hui Angaobagum Awaba Sikpagi Thong Chataraklibasi Matam Sana Laksil Hoda Batara the Mipum Kudima Hui Angao Erakani Hui Ngauravadi anti-rabies vaccine kapa mataktai adubu anti-rabies vaccine kapa gi mod free de thadok tuna thambadigi mitai miyam victim oidun lerekli basigi matakta naga miyam gi matak sik pahorakhi basina loikham nai de wathok ohelakli basi mainland India gi laingak pasingi thaksil dagini illegal immigrants in Kuki Zo narcotics in hui angaw gumamadi yasal lakriba sagol gumna laiba asigi mapam amadigi amada kuisien sienduna lamlau lancha tharakli basida asauba saithing mayuknari basi Manipur gi yelhomi mitay amasum nagasun oidi lamen tuyen ba khulai paibising na hura lonada ngamkhai lana sangsilakpa matamda ngamkhai amadi miyam gi punsiyam amasum lantung aksena ba thamba akhanaba para military force amana khangbu uba leirabasu free thaduna morally amadi physically sogotpagi thongsa tharabra habigi singnabu wohang lairakli bisi lebak thibani Central government ki maikai digi so athingba mat leitabadagi miraibak masa lamen tu henba singda sagolabra haibigi singnaba leibadagi landa ngasi geopolitics natragana proxy war ni haina apunbagi saktam kaibi yaro haibigi yellow fruit mitai singi kholaw leirakhibani adubu Delhi da lenga lon gi subli pari BJP na lusingba NDA na lusingba lenga sina thokli bu watho asi mitai amasum Kuki ani gi marak thokpa kanglu ki irang ni haiduna khongrai niktuna hanu sunabigi tamthiraba thawdokpu lila yengbagum leiba madi yong talyen gi thawong sa thanaba honabadagi waroisin purapang ngamdaba watho oirakhibani haibada haimamba thokloi India government gi lusingba singna watho ki waroisin puraknabani haiduna kanglup ani gi marakta sangthok Sasin Yadaba Lamkaigi Lai Buffer Zone Siemduna Lamen Tuen Besung Mungak Senduna Thamba Madi Miyam gi Lengak Popular Government Inturaga Center na Hakting na Lengak Subli Paishinduna President Rul Thamjilaki Basinasu Waroisin Purakpagi Mohot Miyam gi Hingbigi Hakta Hena Singnar Kibani Masida Lamdamasi ki Miyam gi Mihut Lengak Pamadi CSO Singna Kayam Kuina Kangduna Laiki Doribagi Haiba Langtak na Pawang Asigi Pakum Kana Amatana Pibangam Roidra Lamen tuhenba Kuki lalhauba singna state asigi singa masung tamgi mapam punamakta khunda laita sinba umang wamang kokthokpa illegal poppy thaba arobu khul sing siembagi satharakliba paringi manungsana nagagi area sing yauksilakhiba sida wathok wasi line lawba yadaba wathok orakli Kuki lalhauba singna satharakhiba war crime gi manungsana nagagi ireng khul sangsilaktuna Tugai Kaiba Madi Kul Gining Tauda Aki Kang Pirakpada Central Force na tumina yengduna lairi habigi wathok lairakli su terrorist singa su tauduna makoibu free thabadagi ohelakibani India government na Manipur gi miyam na kham thengba akhaba miyengna yenglakli ba sida miyam gi phirep kari lawgadoribagi haibasini Human virus oibigi matakta hui angaoba ka pangkhak oirab illegal immigrants sing laksinaba honabagi mahut makoibu sogotuna ngak senduna thambagi maram karigino
Sudan ki North Darfur da Kapnabada Henduna micham sire atai lising nipa lanjenari UN. Sudan da North Darfur yauna mafam kya da Kapnabada Henduna micham yam sikre amasum yoi lising hena lanjenari haina laibak pokwa numita UN na fongdokre. Sudan da humanitarians amasum nutritional crisis pibam sokshilakli haina UN na warning pikhi. North Darfur ki zir area Ntokaba numita ground esolamagi manung yamdrabada misam taraga mapan siki haina UN gi spokesperson Stephen Dozarik na fongdoki haina local reports sing na haidi tongan ma thawdu amada senior state ki kunung senjara drone attack amada misam tara siki amasum mapan soki haina Sudan doctors network na haidi Kapnabagi thawdok sing leiba sigi tongan mafam sing da sandoraktuna misam sing soon ba leptaba amasum Lanjena ba miyo lising hengalakpada UN mi paiba pukli haina dorzarik na fongdoki hingsa na lepa leitana miyam mayumai kai thadok tur lanjen haliduna masi lepatai haina maknaiki North Darfur Kernoi ga nakna ba kun singdigi miyo lising nipan hena lanjena hanki haina International Organization for Migration na sarona pari miyo khra state adugi atai saruk singda CNK atai na ngamkai landuna sangjafam Tiduna sena ki haidi hanadagi soktun lairiba humanitarian condition sing hena sokalle haina dorzarik na makata na supongdoki Kuki Zo mi MLA singa su wari sanakre Kuki Zo mi MLA sing Delhi da kokre Impal dagi Assam da hankiba Ministry of Home Affairs ki advisor AK Misra masum Intelligence Bureau ki Joint Director Rajesh Kumbrega Kanparada Kuki Zo mi MLA sing unaduna Manipura athuba matamda popular government ama semna bigi matana wari sanakre haidi tuan pawge lekhun sing phongdorakpagi matungina ngarang midang wairam Kanaparada liba Assam Agricultural University ki conference hall da Ministry of Home Affairs ki official sing Kuki Zo mi MLA sing unaduna wari sanaki badu nan Kuki Zo mi MLA sing na government semna yauna bigi matana khanaki bu waphamga mari lenei laiba popo numit AK Misra madi Rajesh Kombrena Manipur lairingai da Assam ki Kanaprada leibo hotel amar Kuki Zo mi MLA singweba mi pampang thoktuna popular government semra sarugya bahaina warep lokki benhari Kuki Zo mi MLA taragi manung da mangana sarugya khiba nahangi mi phamatu da Manipur lakliba 2027 pangthokadabi state assembly mikhal mamangda Kuki Zo mi sing union territory natragana separate administration pinabigi weba sirol pirabadi popular government semra sarugya bahaina warep lokki benhari Mifam adura Kuki Zo mi MLA manga khaktamag yawrabasu yawkidaba MLA mangana lawkiba warep atuda mifam da yawkidaba mangana sawgatli haina pawgel khun singna su phungdok narakli haina su makhatari ngarang Kanaprada mi atopa sing yawhandana pangthokiba AK Misra amadi Rajesh Kombre yawkiba mifam adura Kuki Zo mi MLA masing suna di yawkide do minama na lawkiba warep sing adugi matangna puthokhtuna khanakhen su report tawri Kuki Zo mi MLA sing khaktagi oiba mifam da lawkiba warep ta lengak siamba da yawbagi condition adu Ministry of Home Affairs ki official sing da thamkhibagi thajaba lairabasu kari reaction laibagi habadi khangba ngamdri haina su report tawri